Village Defense Force VDF singi Khutsumal matamga chunaba mawongda thasi kunthra phawbugi manungda hengatle haina Manipur lengakna order ama thoktrabadi mathang numitagi akanba khongjang changsinlagani haina all Manipur VDF Association gi president Lashram Deve na phongdokre Manipur Press Club ki Kaubru Hall dang asi pangthokiba pawgi mifam amada mahakna makhata na hai ngarang phamkiba state cabinet ki mifamna VDF sing asi tongan ba district singda transfer tawbu yabagi warebadu VDF Association na akan mamong de condemn tawi VDF amana duty tawriba district amadagi district amada transfer taw mahaiba asi VDF amana tha amada phangliba Khutsumal si supntagi lupa lising tara khaktani loina atopa district amadagi district amada chatnaba honabada phangliba honorarium asina mahak masa amadi family maintenance matau karam na tawgani amadi Manipur gi issue kaya da ngasi fawa VDF singna achauba thodang kaya lauduna lakpada natana Manipur lengak na changsilakpa war on drugs ka mari lena poppy plantation manghan badasu VDF na mapungoi na thodang lauki maramaduna Manipur da leiriba MR amadi police na phangliba Khutsumal sing asiga manana Manipur lengak na apunba VDF personnel lising taraga yangkhai ge Khutsumal Thasigi kunthra phawbagi manungda hengatle haina order ama thoktrabadi mathangi numittagi akanba khongjang changsinlagani haiki ngarang akogi state government na lawgiba akogi cabinet mifamda district wang lana akogi VDF sing transfer to yarani habi polama cabinet na pass to bi ba haitare koina chatning da bagi poti nate adubu akoina phangibo hujik chuji phangiba torop sidi thamda palising tara tani sijina samna harabada akogi jiri da akoi transfer sa lekhala jeba ko hil kuda salani lising tari ni pani dum akoi phangi torop sidi rim chakhane ba aduna akoi chakloi habinate masida akoina hajiningi di any district mapom khuri mak akoi loi sakye ba adubu akoina hujik phangiba torop sigadi yam thina sala da ba haitare aduna MR IRB police singjina phangiba jiga sak marana akoi da hujik torop Hengatpi lagadi aku adum stay sana harauna any mafong kudi mga sama habdu sa dia mangi me ahum da toki irang da dina ngasi bok akoi gi VDF sing jina tawri ba duty haitare adum akoi gi leng dana akoi gi bunker sing jina red zone jaga da dagi akoi gi buffer zone da lai ba akoi gi VDF sing ayung din khai dana aduga masidai da akoi na phangi ba torop sigadi yam thin sana da baitare aduna thabak na akoi VDF sing adum torga thaka jina pb gi torop sina akoi yam na akoi gi yung manu ngam da baitare aduna yargadi akoi gi state government na matamga sana ba haibadi akoi gi police amadi commando yarbi phangi ba jiga sap manana tang 30 buki manung da order thokpi dragadi akoi akan khongjang changsinlagani habita